Meetei EROL EYEK LOINASILLOL APUNBA LOP MEELAL na Chahi KHDING PANGTHOKLAGA LAKPA Meetei Mayek Changdamnaba Thouram Chahi Asigi August 3 da Pangthoklagani HAIRI hiram asigi matangda MEELAL gi Publicity Secretary na thadurakpa cherol amana hai Taramapan suboina pangthokadoriba Meetei Mayek Changdamnaba si mai pakna pangthokpa ngamnabagi dama ngasi loop asigi mayai loisangda MEELAL pana amadi mayai loisang gi oiba mifam ama pangthokle Changdamnaba si mamangdadi class 1 dagi 10 faubada category taruk thokna khaidoklaga pangthokpani adubu chahi asidagi howna class 1 dagi 10 fauba category tara thokna class amamamgi oina Changdamnaba si pangthokpa haina ngasigi mifamna warep laure Changdamnaba sigi makok mathang taraba singda sel oina lupa lishing manga lishing mari amade lishing ahum mathang sina langthokani masida sakhangche amasung momento amamamsu yaugani loinana category khudingmaki mahairoi tara tara da consolation prize oina sakhangche amadi sel oina lupa lishing amamamsu langthokani Changdamnaba sigi form hayengdagi MEELAL mayai loisang amadi mana loisangda phangani Home Thazin bagi aroi banumina mathang tha July gi tangkun oigani hainasu cherola sina makatari